ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧꯗꯒꯤꯅ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯐꯥꯎꯕ ꯑꯁꯤ ꯄꯥꯕꯨꯡ ꯑꯊꯣꯛꯄꯝ ꯆꯥꯎꯕꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ, ꯁꯥꯃꯨꯅ ꯇꯥꯜꯂꯒ ꯌꯥꯔꯛꯇ ꯆꯦꯟꯁꯤꯟꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯕꯗ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕꯗꯤ ꯇꯉꯥꯏ ꯐꯗꯅ ꯃꯥꯌꯣꯛꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ ꯍꯥꯏꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ, ꯃꯀꯟ ꯊꯤꯅ ꯃꯔꯟ ꯐꯣꯏꯗꯠꯄ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯋꯥꯈꯜ ꯊꯦꯟꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯁꯥꯎꯕꯗꯒꯤ ꯑꯐ ꯐꯠꯇ ꯌꯦꯡꯗꯅ ꯃꯁꯥꯒꯤ ꯃꯄꯣꯠ ꯃꯔꯟꯗ ꯇꯥꯏꯅꯕꯕꯨ ꯍꯥꯏꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ, ꯈꯣꯡꯂꯒ ꯈꯪꯉꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯇ ꯃꯤꯒꯤ ꯃꯒꯨꯟ ꯈꯪꯉꯤ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯍꯩ ꯍꯩꯇꯦ ꯈꯪꯉꯤ ꯈꯪꯗꯦ ꯍꯥꯏꯕꯁꯤ ꯍꯤꯔꯝꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯃ ꯇꯧꯔꯀꯥꯟꯗꯗ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ, ꯏꯀꯥꯏꯈꯥꯡꯗꯒꯤ ꯀꯪ ꯀꯣꯠꯄ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯏꯀꯥꯏꯃꯟꯕꯗꯒꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯗꯅ ꯃꯔꯤ ꯂꯩꯅꯗꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯏꯀꯥꯏꯕꯅ ꯃꯥꯏ ꯊꯝꯐꯝ ꯈꯪꯗꯕ ꯍꯥꯏꯕꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ, ꯊꯥꯎꯃꯩꯒꯤ ꯃꯈꯣꯡꯗꯤ ꯃꯝꯕꯅꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯑꯣꯏꯕꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕꯁꯤꯡꯗꯤ ꯃꯁꯥꯅ ꯈꯛ ꯈꯪꯖꯗꯦ ꯎꯖꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯀꯔꯤꯒꯨꯝꯕ ꯈꯪꯕ ꯎꯕ ꯌꯥꯎꯔꯕꯁꯨ ꯃꯗꯨꯕꯨ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯒꯟꯗꯦ꯫ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤꯗ ꯅꯠꯇꯅ ꯃꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅ ꯂꯨꯅ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯑꯁꯣꯏ ꯑꯔꯥꯟꯁꯤꯡꯁꯨ ꯈꯪꯕ ꯉꯝꯖꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯕ ꯌꯥꯎꯔꯕꯁꯨ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯒꯟꯗꯦ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯄꯥꯎꯔꯧ, ꯄꯥꯎꯔꯧ ꯑꯁꯤ ꯄꯥꯕꯨꯡ ꯃꯩꯄꯥꯛꯄꯤ ꯈꯨꯃꯟꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ ꯄꯥꯎꯔꯧ ꯑꯗꯨꯗꯤ ꯍꯥ ꯎꯔꯣꯛ ꯅꯃꯥꯡꯁꯨ ꯂꯥꯡ ꯅꯇꯨꯡꯁꯨ ꯇꯦꯟ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯆꯦꯟꯐꯝ ꯂꯩꯇꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕ ꯍꯥꯏꯕꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯗꯤ ꯄꯥꯟꯊꯩꯅꯤ, ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯃꯤꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯦꯝꯕ ꯑꯃꯗꯤ ꯄꯤꯛꯁꯤꯟꯕ ꯍꯥꯏꯕꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ, ꯚꯤꯝꯒꯤ ꯂꯩꯉꯥꯛꯀ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯚꯤꯝꯅ ꯂꯩꯉꯥꯛꯄꯒꯨꯝ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯕ, ꯑꯀꯟꯕꯅ ꯑꯆꯨꯝꯕ ꯁꯛꯄ, ꯅꯝꯐꯨ ꯁꯥꯐꯨꯗ ꯊꯕꯛ ꯇꯧꯍꯟꯕ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯑꯩꯍꯥꯛꯇꯤ ꯀꯅꯥꯗꯁꯨ ꯂꯩꯅꯝ ꯌꯦꯜꯂꯨꯗꯦ, ꯂꯩꯃꯟ ꯆꯟꯗꯨꯅꯁꯨ ꯈꯥꯉꯨꯊꯛꯇ ꯃꯥꯡꯗꯦꯗꯣ, ꯑꯩꯁꯦ ꯀꯔꯤ ꯂꯩꯔꯥꯡꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯃꯅꯥ ꯂꯩꯅꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯔꯨꯞꯁꯤꯡꯗ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯅꯥꯍꯜ ꯂꯨꯋꯥꯡ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯔꯥꯖꯦꯟ ꯃꯣꯏꯔꯥꯡꯆꯥ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯐꯣꯡꯕꯤꯔꯛꯄ ꯔꯣꯅꯦꯟ ꯑꯀꯣꯏꯖꯝ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯔꯧ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothafam@gmail.com ꯅꯠꯇ꯭ꯔꯒ ꯋꯥꯆꯞ ꯅꯝꯕꯔ 9863924445 ꯑꯁꯤꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯄꯥꯎꯔꯧ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯑꯥꯔꯊꯒ ꯂꯣꯏꯅꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ,
ꯃꯨꯟꯅ ꯌꯦꯡꯂꯨꯔꯒ ꯃꯤꯠꯆꯤ ꯈꯥꯖꯤꯜꯂꯛꯄ ꯀꯔꯤꯅꯣ? ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯃꯨꯟꯅ ꯌꯦꯡꯂꯨꯔꯒ ꯃꯤꯠꯆꯤ ꯈꯥꯖꯤꯜꯂꯛꯄ ꯀꯔꯤꯅꯣ? ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯔꯝꯃꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫